Akasbani Imphal, Wahengbam Rajesh na pau pajari, Anbada Maruba Pau. Numin Mapani Satharkba, Ratazatra, Kang Singbagi Thoram Ngasi Purna Jatra, Kanglen Pangtoktuna Loisilagani. Coordinating Committee on Disturbance Free Educational Zone Dimana Sinduna ngasi Taranipan Suba Disturbance Free Educational Zone Dimande Lisingani Kunmanga Tampaki Jila Singda Pangtokre. MLA Waikhom Chan Hari, Manipur Sahi Ani Henjilaba Kang Irang Roisinaba Kendra Sakara Tabak Yamarum Paikali. Manipur ngasi mioi tarataruk nauna COVID-19 positive oiba thenaki hauzik active case humfuga taruk leiri amasung Indian Med Bibagna Manipur yauna lebak asigi mafam kyada lakliba numit nini humni asida nong kana chugani hari Madhya Pradesh ki mafam kyada ising isawgi awaba mayok nare. Numit Mapani Satharba Ratazatra Kang Singbagi Thorong Asi Purna Jatra Natraga Kanglen Pangtoktuna Loisin Lagani Kang Singbagi Mapungaba Thoram Imphal gi Palace Compound Leba Shri Shri Govindaji Mandir Sagol Bandar Leba Shri Shri Bijoy Govinda Sangai Progda Leba Iskon Mani Mandir Amasung Laikai Laikai da Pangtokna ki Bhakta Chakyana Bhagavan Jagannath Balabhadra amasung Machanupi Subhadrabu Kurumnabagidama Anganba Matamdagi Shri Shri Govindaji Mandir Tamna Laknaki Numidangi Matamda Joydev Chongbana Kumay Asigi Mapunga Saktam Oiri Bishnupur Jilagi Ningthokong Daleba Gopinath amasung Radha Matapsasu Kang Singbagi Thoram Sing Pangtokki Bhagwan Jagannath Kang Singbagi Kanglen Numina Lakpada Hanagi Mukhyamantri Nongthomam Biren Singna Raijasigi Miyamda Yaipa Paujel Pirakli Amaramda Orissa gi senglaba sahar Puri da sungasi ayu angan badigi dharmagi oiba chatnabi ga lonina malemda maming leraba Bhagavan Jagannath Mayangbum Balabhadra amasung Devi Subhadra gi Badhu Jatra Pangthoki Jatra asida Bhagavan Jagannath Balabhadra amasung Devi Subhadra gi Murti Sing yauba Kang Sing Shri Gundija Mandir da leiruraba matung Shri Jagannath Mandir da halakhibani All Manipur Government Drivers and Technician Association gi mihut kangbu amanang asi Raj Bhavan da Raijapal Ajay Kumar Balaga unakre mihut kangbu asina Raijapal da memorandum ama khusinaki sarkar gi driver amasung technician sina thenariba khudong sadaba sing memorandum aduda palli makhoi gi wakat sing Raijapal na tarba matung hiramasi gi matang da kari thabak lokotpa yabagi haibadu yengsingani haina mihut kangbu aduda thamki Coordinating Committee on Disturbance Free Educational Zone Demand Sindula ngasi Taranipan Suba Disturbance Free Educational Zone Demand Day Lisingani Kunmanga Pangtokre Taurongi Saruk Amoina Imphal West amasung Imphal Jila East Jilagi Oina Yamlaba Mahiroi Sing amasung Oja Singna Thau Ground degi Imphal College Pauba Miyangi oiba Khongchat amachaki Maduda School da Aki Tujungba Pohanganu School Singda Ningtina Larik Tamba Phangalu Haibana Singba Pleka Sing Puduna Saki Tungda Imphal College da Miyangi oiba mifam ama pangtokki Kaksing amasung Thobal Jilagi oina Basu Ground gi Thobal College Pawa Khongchat ama chaki Khongchat aduda sahi amada class tawba numit masing sani kundagi hanthaba yade haina ain sarkarna sembiu shiksha gi lamda sarkarna rajniti tawbiganu shiksha ga mari lena thabak singda senja chomja michang mikhai naiba thong sing tawbiganu haiba play card sing paiduna mahiroi singna Khongchat ama chaki Bishnupur Jilagi oinasu DSA Ground degi Eco Club Pauba Mahiroi Sing amasung Oja Singi oiba Khongchat ama chatki Manipur bu organic ki lamda malemda maming lehnaba pandamda amasung Raijasta organic ki oiba pothok sing hena puthoknaba pandamda Manipur Organic Mission Agency Momana United Arab Emirates ki Azman da akhanaba organic outlet ama hangdokre Raijigi Horticulture amasung Soil Conservation amasung Agriculture Bibaki makhada Momana outlet asi hangdokpani hairi Thaurang asi kendragi lau singu amasung Longmi Yaiphe Yumbal Mantraloy gi Mission Organic Value Chain Development for the North Eastern Region gi makhada Paikat Pani Hariba outlet asi Momaga loinana Manipur Middle East Foodstuff Trading ga Kusam Naraga Yengsin gani Outlet asi Agriculture amasung Works ki Principal Secretary Arun Kumar Sinana virtual oina hangdokki Horticulture amasung Soil Conservation ki Director Sri K. Devadatta Sharma Agriculture ki Director Peter Salamna mafam aduna leiduna hangdokpagi tharomda saruk yaki Outlet adu hangdokpagi matangda Principal Secretary Arun Kumar hai Dubai da hangdoliba outlet asi mafam aduna leiba Manipuri macha singna chalaigani Thaurang asina lamdamasda organic ki oiba low pathap chathariba lawmi singi semilonda chawna kanaba piragani
This will be the first time we are opening a shop which will be selling organic products from Manipur, and it is heartening to note that it will be managed by diaspora of Manipur. This will really go a long way in providing a good income to our farmers here, those who are involved in organic farming, and it will also help in promoting the organic Manipur as such, because though we are doing it, but we are not really promoting it in a big way. So this shop which we have opened in UAE, it will go a long way in popularizing Manipur organic product in the Middle East and also in other parts of the world. Paugi maraktana break ama. Lomi miyam kana ba lomi na horse lomi singe awa ko na ba pura mitran gum lawi hidak ni sapes company ne putok pa digger ising je low lingra matung da na insiam le sai le ta su ai low lingra matung tha ma gi manung je napi se ne mana mari manga ka pala ko matam se mase da sarara ka sem bira napi ba ta horo roi da bi ko low big ling magi habing magi paisa ko di bak se lomi sing se wa da ni ko thaujal agro Manipur sagon ban maino le rak se sidai da ne loi na phang bira ni ko hai ri ba digger ai hidak su ka pi ra ba adong gi sathu henga ka doi ni ko masi kawin ko lomi sa Tabiriba pawasi Akashvani Imphal dagini. Manipur sahi ani henjel aglaba English ani kulum dogi me ahum degi haurukiba kangluki irang loisinaba Kendra Sarkar na tabak kaya marum paikali. MLA Waikhom singna sahi tawduna thadorpa cherol amadahai lamdam asa santi amasung mahuksagi phibamda hanjilaknaba lokhotpa maruiba thabak singi manungda security force na thihumbagi thabak chathaduna kujukulai sing lokhotpagi thabak chathari. Singthaningai oina haukiba tha asida yamlaba kujukulai sing tampaki jila singdagi phagatpa ngamkre handakta ikuiduna singi jila singdagi yamlaba kujukulai sing phagatpa ngamkre. Raijasta ain amasung shanti raksa ngaktuna thamnabagidamak thaurang asi yamna maru oi amasung masina miyamda asa khara uhalle. Masigi matakta Kendra gi Griha Mantraloy gi official singna civil society organization sing yauna stakeholders sing gi lusingba sing amasung mihut singa santi wari sanari asigumba wari sanaba asina lamdam masda ing tapa amasung mahuksagi phibamda hanjilhalakpada achoba thogdang logani khali. Shri Khemchan hai Griha Mantri Amit Shah gi lusing makhada thabak kaya marum lokhatle masigi manung chana ahanba khongthang oina irang asi loisinaba haibasini irang asi loisinaba mahaki daita asibu thaganingai ni irang asina marum oiduna lamdam masigi miyamna mayoknariba khudong chadaba sing lakliba matam khara asida makhoigi dama khanduna thabak kya lokhalakani khalli. Manghai Manipur gi Rajapal Ajay Kumar Bhala Governor in Council gi member sing security force amasung mari lainaba official sing na lawriba thogdang basu thagatningai ni. Manipur ngasi mioi tara taruk nauna COVID-19 positive oiba thenaki Bisnupur jila da mioi tara ni thoi test tawbada mioi taret Imphal West jila da mioi tara mari test tawbada mioi taruk amasung Imphal East jila da mioi nipan test tawbada mioi ahum positive oiba thenaki masi tharaga raija sida hojik phawbada COVID-19 positive oiba apunba missing chani marfudara taruk sure haukiba pung kunmari asida mioi tara humdoi naba phaduna discharge tawkibaga loinana hojik phawbada mioi chani kuntra naba phakre hojik active case humpu taruk leiri home isolation da active case humpuni toy leiri haukiba pung kunmari da mioi tarani toy naba phakki. Manipur Police Training College Pangaina Manipur Forest Division ga kusam naduna ngasi ban mohosop lising ani kun mga pangtokre thauromduda Manipur Police Training College ke Director in Charge S Gautam Singh amasung DFO Central Forest Division Bikram Suresh na lusingduna YD Firing Range Campus da uchara lising ani hena thaki thauromduda mioi chanirom na saruk yabaga loinana umang kanbagi matangda makhoi gi motsing phongdok nakhi. Chandel Jila dasu Divisional Forest Officer Chandel na sinduna ngasi ban mohosop thauram pangtokre thauromgi saruk ama oina Chandel Christian Village Kononia School United College Chandel United School Shero amasung Khengjoy Khulgi tongan mafam singda uchara lising ama hena thaki thauromdu wangang bada DFO Chandel Dr. N Munal Mitein hai ngasi thariba uchara sing asi karamba khulna khwaidagi mai pakna hawnba ngambada selgi mana pigani maramaduna changdamnaba asida khulsingna saruk yabiu manghai sahi asigi oina jila asigi khangalaba mafam kuntarukta uchara sing thagani. Tamenglong Forest Division at sinduna ngasi bear haibadi sawom conservation ngak senduna thamnaba amasung forest protection gi matangda miyambu hena khanganabig thauram ama Tamenglong jila gi Toksem range da leba Phelong da pangthokre thauram asi pangthokpagi maruiba pandamdi tongan ba makhal gi sawom sing ngak senaba amadi makhoina akoibagi khal ngak senaba honabada lawriba thaudang amadi sa makhal asi mangtharapagi matangda miyambu hena khanganabani.
Jiribam Jilagi Borobekra CST PNB Borobekra Gram Panchayata Financial Inclusion Saturation Campaign ama ngasi pangthokre tha asigi amadegi hauraga September 13 phawba pangthokadruba campaign gi saruga moina ngasi gi thoram adu pangthokpani hari None Jilagi oina Mairoi Singi Aadhaar enroll townaba amadi update tobagi thabak sing tha asigi nipan degi tara phawba tongan mafam singda pangthokani hari Jila asigi Deputy Commissioner thokpa Cherolaman hai Tengkongjang Higher Secondary School amasung Tajai Public Higher Secondary School da Aadhaar enroll tobagi thabak hariba matam asda pangthokani paugi marathana break amamuk Basketsi ang halina puri piro laibina idina pagsa na bihing sunati Hine Jackson gadavadi acha tak lay basinida gari khambam parking dusu mafam jaudabani ne ase tata parge da hachalasi ba ngai khu hema yani ai sum khanjage Baking Tauraba Chatak Labor Hibasidi, Yamna Jackson Gadavani, Rekeda the Food Safety and Standards Authority of India, Fasagi logo, the license, network registration number, Yaobra Habadu Yinkadaba, manufacturing date, best before network expiry date, Masisu Yaobra Yinkadabani, nutrition information panel, network ingredient list, Adumunna Yinglaga, Afaba, Hakchang, Sokluidaba, Machiva Bachinja, Kangadabani, Matamamagi Kunai, Punshi Mahindu Natreda. Haujikta khwaidagi Jackson gadabadi chaba thakpani pau jenjariba Food Safety Administration Health Department Government of Manipur Akasbani Imphal degi pau tabiri Indian Meteorological Vibhagna Manipur Mizoram Tripura Nagaland Nongchu Bengal Jammu Kashmir Arunachal Pradesh Haryana Sikkim Tamil Nadu Uttar Pradesh na singma mafam singda lakliba laiba popa numit phawba mayai oraptagi akanma mongda nong chugani hari Vibhag asin hai Assam Meghalaya Nongchu Bengal Gujarat Jharkhand Uttarakhand Goa Maharashtra gi mafam kya da tha sigi nipan phawba nong kanna chugani laiba asigi awang thangba mayai thangba amasung nongpak thangba rajya singda lakliba numit humni asida nong chugani haina orange amasung yellow alert laukthokre Vibhag asina Madhya Pradesh da ngasi akanma mongda nong chugani haina red alert laukthokraba matung rajya dugi mafam kya da paktakna nong chure mafam kya da ising thumjille Madhya Pradesh ki Narsinghpur gi State Highway 22 da leiba thong ama ising na sentakre mafam kya da isaugi awaba mayok nari Brazil gi Rio de Janeiro da hayeng amasung hangchit pangthok kadriba BRICS mifam da Pradhan Mantri Narendra Modi saruk yagani Bharat ki Pradhan Mantri amana lebak ado satpa sahi humpu gi matung da ahan bani ma ki kongsat manung da Shri Modi na Brazil ki Rashtrapati Luis Inacio Lula da Silva amasung malem gi atai lusing basinga wari sanagani Akasbani paumin hai mausa gi phajabana thalaba Rio de Janeiro da tarat suba BRICS mifam Yumbu oidana pangtokani mifam adugi mafamna Museum of Modern Art ni mafam asi malem gi lam koiba mafam amani Pradhan Mantri na BRICS da yauriba lebak taragi lusingba singasu wari sanagani haujik sanabagi pau Waikhom Chitradhani dagi Anisuba Premier League Football gi ngasi takyal da laiba sai ground da sanakiba match sing da UDO na Youth Social Welfare Association bu panjel ahum amada thoiki United Sandal FC na Sagolba United bu panjel ahum sino da thoiki aduga Asufi FC na Cathedral Mopal Youth Club bu panjel ani amada thoiki Sports Authority of India STC Kumalampak Imphal na sinduna hayeng Sunday on cycle pangthokani Sagolban Tera Lokrapom Lekai da leiba naina sang club ta pangthokadaba thorom aduda cycle rally adu CRPF Group Center Langjing ki commandant amasung Padmasri and Kunjarani Devi na lamthagani cycle rally asi naina sang club tagi hauraga Imphal gi maroiba lambi sing chatlaba matung club asida amuk hana pandhumam oigani hairi Bharat ki Kitma V Srikant Canada Open Super 300 Badminton Tournament nupagi singles semi-final changkre mahakna top seed amasung world number 6 Chinese Taipei gi Chou Tien Chen bu stress set ta kunmathoi tara nipal kunmathoi mapal da maithiba piduna semi-final changlakhibani ahan ba Khelo India Water Sports Festival mathang thagi kunmathoi dagi Srinagar gi da lake ta horagani wafamasi kendra gi Youth Affairs and Sports Mantri Mansukh Mandavia na lauthokhibani festival asida tongan masana manga saruk yagani Rajesh Thagachari Chitradhani aroibada maroiba pau numin mapani satharak baratha jatra kang singbagi thorang asi purna jatra kanglen pangtoktuna loisilagani Coordinating Committee on Disturbance Free Education Zone demand sinduna ngasi taranipan suba Disturbance Free Education Zone demand de lisingani kunmanga tampaki jila singda pangtokre MLA Waikhom naidi Manipur da sahi ani henjilalaba kangluki irang loisinaba kendra sarkar thabak kyamarum paikhatli Manipur da ngasi mioi tarataruk nongna COVID-19 positive oiba thenaki haujik active case 63 leiri amasung Indian Meteorological Vibhag na Manipur yauna lebak asigi mafam kya da lakliba numit humni
asida nong kana chugani Madhya Pradesh ki mafung kya ising isaw ki awaba mayok nari. Pau loijare.